Kuki khulda Chang-Sinkhraba ama thiba Khangkhidre haukiba October 9da Uyumpok awang lekaidagi Wakhal khara Choiraba miyoi ama Terapur mamangta leiba Kuki khul lomda Chang-Sikhrabadagi ngasi phawba Langla Langjin Khangkhidre haiba Kwakachel 360 gi page tagi post amakakna ahanboina miyamda thamjari page asigi makhatana grenade ama langsilamle ngarang ayuk sakhangdaba singna lampen police station na konba Singmairong Rongmai Kailung Laifam Sipaida Leiba Resource Department ki Chief Engineer Renmai Elimai ki Yumda hand grenade ama langsilam le hairi makhasa tharakpada AT gi Luching Purel Korongamba Khuman gi page tagi post ama khak lakhot charaga thamjagi ima ireima si nupi khaktagi oiba lairembi imani masida nupa na khoiramba chatpa haibasi gaini gi doctor da nupa yengba chatpa gumbani haiba wafam amakak thamlakli makha satharakpada AT gi general headquarter gi PRO Robin Mangang Khairakpang gi page tagi post amakak lakhot charaga miyamda thamjage leibak ki irang na maram oiraga mipai thibaiba ahal laman ise isal angang mayam ama depression na ba amadi bom nongmai gi makhol tabada thuklauba wan thaba adugi mathak ok yen siba kaya ama yauna rabanina aikhogi kumai sunattaba lakliba diwali ga mari leinana bombula thaba asi government na athingba thambiradi hena nungaigani aikhogi wakhalondasu masi tawjahaningde aduna isa na gyan tanasi Hindu dharma singnasu especially non Manipuri singna cooperation pibigani khanjai haiba wafam amakak thamlakli makha satharakpada hi yai khomba news ariba page asigi post kra khak lokhot charaga thamjage transgender activist malem thongamgi khongjang saugatpagi charge ta Imphal police na lokhatpa case amada youth of Manipur yonggi member ahum pharaba matungda yonggi founder singjangmai sapam lekai dagi huidrom tomchen kuntraga taruk apokpo huidrom nanda kumar yauna makhoi mari ngarang porompat police na formal arrest tawkre hairi Imphal police na phagjinduna thamliba laurembam rambo elai sinthangamba kunga taruk maisnam robinson elai thawan jaw amadi texam bilas kunga mari makhoi mari police custody dagi matam loiraduna ngarang CJM Imphal West ki court ta police na judicial custody remand tawraduna puthokibada Porompat police station gi makhei dagi makhoi na lokhotpa case amaga mari lainana formal arrest tawbada ayaba pibinaba haijarakpadagi makhoi maribu formal arrest tawkibani hairi makhatana Imphal police station da torokpa reports amagi matung ina tha asigi taret ki numidangda yumdagi faduna pukhiba uripok yamyam lekai dagi senior journalist yamyam laba madi tera amudon laidaktagi khoraijam danarbir Elias Tony CJM Imphal West na bel pikre makhoi anibu ngarang police station da matam loiraduna police na court judicial custody pressure tawraduna puthorakpada makhoi anigi makaidagi pressure asibu challenge tawraduna bel pibinaba haijarakpani court na bel pressure lokhatuna khanaraba matung makhoi anibu security amaga loinana lupa lakh amamgi bel bonda case asidagi bel pi khibani haiba wafam thamlakle pes asigi makata tarakpada chief minister N Biren Singh na mayai tangbal lauduna CM secretariat cabinet hall na ngarang pangthokiba cabinet meeting da laukiba machang oiba warep khara panjarabada ahanba oina laimatak bridge manak nungsai khulda police outpost ama thambaga loinena singda dam manakta ireng police outpost haina mingthonba outpost ama linkhatpa ani subada assembly guest house ta leiriba museum and archives ki receptionist singi pay structure sembada ayaba pikiba ahum subada jinims linkhatpa matamda yawkiba staff khara pension rule gi makhada makhoiba pension piba mari subada art and culture gi makhada sanskrit department teaching staff ahum hapa manga subada women college ki lecturers mapan assistant professor da upgrade tauba taruk subada samagra shiksha manipur makhada kasturba gandhi vidyalaya amadi netaji subhash chandra bose awasiya vidyalaya gi teaching amadi non teaching staff saniga yankhaiga taruk contracted lauba taret subada iman nongthang leiba scheme makada beneficiary amada chahida lupa 40,000 he na kanaba phangba yadaba nipan subada Imphal Dimapur National Highway 4 lane da lambi pakthokpa mapan subada Senapati da indigenous sports complex ama thamba tara subada BDO Thawal amadi BDO Wangjing tenthagi manungda laisang them amadi texam da solid waste management processing facility linkhatpa
taraga subada recognize tawraba khulsing khaktada scheme sing khudong saba piba recognize tawdaba khulsingda khudong saba pidaba taraga subada government na thabak tawdaba internally displaced person IDP singda chief minister gi haksel gi tingbang CMHT cover tawhanba haiba warep sing thamli makhatana sakangdaba singna uripok sorbon thingel Haurangbam lekaida leiba sorok khaibam amarjit kunga taruk apokpa sorok khaibam herojit ki yet thangba khongda nongmaina kaplamle hairi thodok asing asini midang pung tarik kamini purom tarakpa aduwai da thokibani nongmaina panbadagi sokluba nupa adu manak nakpa hospital da pukhatkre hairi kanana kari maramgi damak mahakpu nongmaina kaplam lebano haiba khangba ngamdri haiba wafam amakak thamlakli PSC gi makata tharakpada National Highway 37 amadi National Highway 2 da lamdam asigi tangai fadana nongmada sangdraba yadraba potchai puduna lakpa gari marfuga nipan amadi sahumga yankhaiga mari hairiba lambi asida panba yaudana pusilakre makatana potchai pusilakpada khudongthiba thoktanabagi damak singningai oiba mafamsingda security post na kanba section tharang lokhatki makata tharakpada Bishnupur district ki manung sanba IBR road ki Egijang village amadi uyok anigi marakta leiba Fortil area dagi security gi apunba combined team amana thibo humbagi thabak sathabada kulai paiba singna lotchinun thalamba oigini jingnaba CMG ama tear gas gun ama 9mm pistol ama 9mm pistol magazine ama kap yariba maru taraga mari 303 sniper rifle ama SBBL ama 1.35 kg lumba IED ama HE hand grenade ahum tear smoke grenade ama Bakweng radio set ama Kapthokraba maru ani anti-riot rubber bullets manga 36 tube launching 1A ahum tear smoke cell 50M ama tear smoke cell chili 135M ama tear smoke cell CS ama WP grenade number 80 ani wood piercing cell ani 36 grenade arming ring ama tear smoke cell normal ama tear smoke cell soft nose ama galoinana dai marker grenade anti-riot ama pakatpa ngamle hairi makhatana aroi boina post ama kaka thamjage Impal area da leiba dukan singdagi senkhai tungkhai tawbada chenabani haiba aina Chang-Sinkhraba lalolu KCP PWG ki keder ama Impal East district ki manung sana leiba kyamgai maning lekaida leiba masagi yumdagi Manipur police na pakatkre hairi police na faraba me aduki mameng mayanglambam danarbe Elais awangba Elais lanchenba apokpa laikhidraba mayanglambam nobin kawi haiba wafam thamjaraga ngasigidi matang saida loishinjare